Manipur Top Channel dagi video amta update tawjage ngasi nungthin fongbase fongda December gi tang kun ga marida NIA na Muivah gi mari mata singi yumda raid chathakhre Indo Naga Pistok ki warroisin purakani haiduna naga singna Modi lengakta thajaba thamduna leidingai marak asida ngarang National Investigation Agency NIA na Muivah gi mari mata su oiriba NACM IM gi steering committee gi member James Zamir gi Delhi amadim Dimapur da leiba yum singda raid chathakhre hairi Thawung asibu yaningdaba phungdokladuna IM gi luchingba Muivah mai hauna saukhre James Zamir gi loinabi Alemla Zamir gi Delhi amati Dimapur da leiriba yum singda raid chathakhiba asi terror funding ga mari leinabagini hairi Tha asigi taraga tareta New Delhi Airport tagi Alemla case oina lupa lakh humdraga nithoga konana income tax official singna fakibani hairiba paisa asi Muivah gi loinabi aksak Muivah gi instruction matung ina Delhi dagi Nagaland da purakna bokhotna ramani haina NIA gi official singna phungdokhi Alemla gi mayumda raid chathaba matamda 9MN prohibited immunization kunganipan amadi atai lona yadaba polam sing fagat ki haina su phungdorakli thank you